ꯆꯟ ꯅꯪ ꯁ꯭ꯀꯨꯜ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯆꯠꯂꯣꯏ ꯁ꯭ꯀꯨꯜ ꯒꯝꯕꯥꯎ ꯆꯠꯂꯣꯏ ꯀꯩꯗꯧ ꯆꯠꯂꯣꯏꯗꯣꯏꯕ ꯁꯨꯇꯤꯁꯨ ꯅꯠꯇꯅ ꯃꯤꯅ ꯁꯥꯏꯀꯜ ꯂꯩꯕꯤꯌꯣꯁꯨ ꯌꯥꯗꯦ ꯕꯦꯟꯗ ꯆꯠꯀꯦꯁꯨ ꯌꯥꯗꯦ ꯆꯠꯂꯣꯏ ꯁ꯭ꯀꯨꯜ ꯒꯝꯕꯥꯎ ꯆꯠꯂꯣꯏ ꯅꯪ ꯇꯥꯃꯣꯅ ꯅꯪ ꯁꯥꯏꯀꯜꯗꯣ ꯁꯣꯏ ꯂꯩꯕꯤꯅꯦ ꯍꯥꯏꯕ ꯂꯥꯛꯑꯣ ꯂꯣꯏꯁꯜꯂꯣ ꯂꯥꯛꯑꯣ ꯁ꯭ꯀꯨꯜ ꯅꯪꯉꯔꯣꯏ ꯂꯥꯛꯑꯣꯕ ꯌꯥꯝ ꯂꯩꯕꯤꯔꯅꯤꯍꯦ ꯌꯥꯔꯦ ꯄꯥꯝꯖꯗ꯭ꯔꯦ ꯂꯩꯕꯤꯔꯅꯨ ꯁ꯭ꯀꯨꯜ ꯇꯝꯕ ꯂꯣꯏꯈꯤꯕꯅ ꯍꯥꯟꯈꯤꯗꯣꯔꯦ ꯃꯆꯤꯟ ꯌꯥꯝ ꯈꯨꯝꯃꯤ ꯃꯁꯦ ꯊꯥꯖꯤꯜꯂꯛꯇꯅ ꯃꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯆꯟꯅ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯁꯦ ꯃꯆꯤꯟꯅꯁꯦ ꯌꯥꯝ ꯈꯨꯝꯃꯤ ꯃꯁꯦ ꯑꯩꯅ ꯃꯉꯥꯃꯨꯛ ꯃꯥꯅ ꯍꯨꯝꯐꯨꯃꯨꯛ ꯈꯨꯝꯃꯦꯕ ꯁꯧꯅꯤꯡꯉꯦꯕ ꯃꯁꯦ ꯆꯠꯀꯅꯤ ꯁ꯭ꯀꯨꯜꯒ ꯁꯨꯂꯦꯞ ꯍꯦꯛ ꯂꯦꯞꯄꯣ ꯁꯦ ꯏꯈꯣꯡꯁꯦ ꯄꯣꯛꯊꯣꯛꯇ꯭ꯔꯤ ꯃꯈꯩ ꯆꯠꯈꯤꯗꯣꯏꯅꯤ ꯑꯣ ꯁꯛꯇꯥꯁꯤꯒ ꯏꯁꯧ ꯂꯥꯡꯗꯅꯒ ꯇꯧꯔꯤ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛ ꯁꯥꯉꯛꯑꯕꯅꯤꯅ ꯃꯕꯨꯡ ꯑꯩꯉꯣꯟꯗꯒ ꯏꯁꯧ ꯂꯥꯡꯕ ꯍꯩꯔꯦꯅꯦ ꯏꯃꯥ ꯑꯩꯈꯣꯏ ꯊꯣꯏꯅꯨꯁꯤ ꯌꯥꯝ ꯆꯥꯎꯔꯦꯀꯣ ꯉꯔꯥꯡꯗꯣ ꯑꯣꯏꯕꯣꯏ ꯅꯤꯡꯉꯤ ꯅꯤꯡꯉꯥꯏꯒ ꯇꯧꯕꯗꯣ ꯅꯪꯁꯦ ꯅꯤꯡꯉꯥꯏꯗꯤ ꯑꯣꯀꯥꯛ ꯐꯠꯇꯕꯅꯤ ꯏꯕꯦꯝ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦ ꯃꯥꯟꯅꯩꯌꯦꯕ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏꯁꯤꯗꯅꯦ ꯆꯥꯛ ꯂꯣꯏꯔꯕꯅꯤꯀോ ꯆꯥꯛ ꯏꯟꯈꯤꯅꯤ ꯂꯥꯛꯑꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯨꯏꯗ꯭ꯔꯕꯅꯤꯀꯣ ꯑꯣ ꯅꯪꯒꯤ ꯁꯥꯏꯀꯜꯗꯣ ꯅꯪ ꯑꯦꯛꯖꯥꯝ ꯅꯪꯅꯕꯅꯦ ꯁꯣꯏ ꯂꯩꯕꯤꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯕꯨꯡꯅꯅꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯏꯝꯐꯥꯜ ꯆꯠꯇꯣꯏꯁꯦ ꯁꯤ ꯍꯜꯂꯛꯄꯗꯣ ꯁꯣꯏ ꯂꯩꯔꯗꯝꯅꯦꯃꯤ ꯅꯪꯕꯣ ꯌꯥꯔꯦ ꯇꯥꯃꯣ ꯅꯪꯒꯤ ꯁꯥꯏꯀꯜꯗꯣ ꯂꯩꯕꯤꯔꯅꯨ ꯑꯩ ꯄꯥꯝꯗ꯭ꯔꯦꯕ ꯑꯗꯨ ꯇꯥꯃꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯇꯗꯤ ꯇꯨꯔ ꯑꯃ ꯆꯠꯀꯗꯧꯔꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯁꯨ ꯑꯝꯇ ꯌꯥꯎꯒꯦ ꯏꯃꯥ ꯁꯦ ꯇꯥꯃꯣꯗ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣꯕ ꯁꯦ ꯑꯩ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ ꯇꯥꯃꯣꯗ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣꯕ ꯁꯦ ꯏꯃꯥ ꯈꯪꯗ꯭ꯔꯦ ꯅꯆꯤꯟ ꯅꯥꯎꯄꯥꯅ ꯊꯣꯛꯄ ꯉꯥꯡꯅꯍꯧꯔꯣ ꯆꯥꯛꯇꯣ ꯍꯧꯗꯣꯡꯅ ꯆꯥꯔꯝꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦ ꯆꯥꯛ ꯏꯪꯉꯝꯃꯅꯤ ꯂꯥꯛꯑꯣꯀꯣ ꯅꯆꯤꯟ ꯅꯥꯎꯄꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝꯕꯗꯣ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯅꯠꯇꯅ ꯍꯥ ꯑꯩ ꯁꯥꯎꯍꯜꯂꯛꯀꯅꯨꯀꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯣꯁꯦ ꯂꯥꯛꯑꯣ ꯀꯣ ꯅꯪ ꯌꯣꯡꯆꯥꯛꯅꯤꯅ ꯇꯧꯔꯤꯁꯤꯁꯨ ꯈꯣꯠꯄ ꯏꯟꯊꯣꯛ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯂꯒꯦ ꯕꯦꯝꯃ ꯇꯥꯃꯣ ꯁꯤꯗꯤ ꯌꯥꯝ ꯉꯟꯕ ꯃꯥꯜꯂꯦ ꯉꯟꯅ ꯍꯟꯗꯣꯏ ꯍꯣꯠꯅꯩꯅ ꯏꯃꯥꯟꯅꯕꯁꯤꯡꯅ ꯁꯥꯍꯧꯔꯤ ꯄꯣꯠꯅꯤꯗ ꯃꯈꯣꯏꯗꯤ ꯀꯔꯤꯒꯤ ꯁꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤ ꯌꯥꯗꯦ ꯊꯛꯄꯤ ꯆꯥꯕꯤ ꯌꯥꯎꯁꯤ ꯁꯤꯅꯤꯗꯅ ꯁꯥꯎꯅꯤꯡ ꯁꯥꯎꯁꯅꯨ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯁꯤ ꯌꯥꯗꯕꯒꯤꯗꯃꯛꯇ ꯁꯥꯎꯕꯤꯔꯤꯅꯤꯅꯦ ꯍꯩꯃꯥ ꯇꯧꯒꯗꯕꯩꯅ ꯇꯧꯕꯤꯗꯅ ꯂꯣꯏꯔꯕꯁꯤꯗ ꯑꯁꯤꯒꯤꯗꯃꯛꯇ ꯁꯥꯎꯗꯅꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯤꯅ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯍꯥꯏꯕꯗꯤ ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ ꯇꯥꯃꯣ ꯑꯩꯗꯤ ꯌꯨ ꯊꯛꯄ ꯅꯤꯁꯥ ꯆꯥꯕꯁꯦ ꯌꯥꯝ ꯄꯥꯝꯗꯦ ꯇꯥꯃꯣꯅ ꯌꯨ ꯊꯛꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯛꯄꯤꯒꯅꯨꯀꯣ ꯇꯥꯃꯣ ꯍꯩꯃꯥ ꯃꯈꯥ ꯁꯨꯝ ꯁꯝꯗꯩꯌꯦ ꯑꯩꯁꯦ ꯊꯕꯛ ꯆꯠꯂꯨꯏꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯒꯥꯔꯤ ꯊꯧꯔꯨꯏꯕ ꯅꯨꯡꯉꯥꯏꯕꯣꯏ ꯅꯤꯡꯕ꯭ꯔꯣ ꯌꯥꯔꯦꯁꯦ ꯁꯧꯃꯨꯛ ꯇꯧꯔꯛꯑꯅꯨ ꯆꯥꯛ ꯏꯟꯖꯥꯡꯒꯗꯤ ꯂꯣꯏꯔꯦ ꯀꯥꯡꯁꯣꯏ ꯊꯣꯡꯖꯜꯂꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤꯃ ꯇꯧꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯑꯃꯕꯨ ꯊꯣꯡꯂꯗꯤ ꯌꯥꯔꯦꯗ ꯑꯩꯒꯤ ꯅꯨꯄꯤꯅꯕꯨ ꯊꯣꯡꯂꯗꯤ ꯑꯩꯗꯤ ꯏꯍꯥꯎꯗ ꯍꯥꯎꯏꯗ ꯃꯤꯅ ꯇꯥꯔꯗꯤ ꯅꯣꯛꯅꯤꯡꯂꯅꯤ ꯇꯥꯃꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯛꯆꯥꯡ ꯍꯥꯟꯅ ꯁꯦꯡꯗꯣꯛꯄꯤꯔꯣ ꯂꯥꯛꯑꯣ ꯑꯩ ꯏꯁꯤꯡ ꯊꯥꯡꯗꯣꯛꯑꯝꯃꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯄꯣꯠ ꯅꯆꯩꯒꯗꯤ ꯁꯨꯔꯕ꯭ꯔꯥ ꯂꯣꯏ ꯁꯨꯔꯦ ꯏꯃꯥ ꯏꯆꯜꯗꯤ ꯂꯩꯕꯅꯤ ꯕꯦꯝꯃ ꯆꯟꯇꯣꯝꯕꯤ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯍꯩ ꯅꯪ ꯗꯗꯥ ꯆꯠꯈꯤꯗꯧꯔꯦ ꯂꯥꯛꯑꯣꯅꯦꯍꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯍꯧꯔꯣꯗꯅ ꯇꯥꯃꯣ ꯅꯪ ꯆꯠꯇꯧꯔꯕꯣ ꯆꯠꯇꯣꯔꯦ ꯇꯥꯃꯣ ꯑꯩ ꯁ꯭ꯇꯗꯤ ꯇꯨꯔꯗꯣ ꯆꯠꯄ ꯌꯥꯎꯒꯦꯀꯣ ꯏꯕꯨꯡꯉꯣ ꯅꯆꯟꯁꯦ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯀꯗꯧꯔꯤ ꯆꯠꯍꯜꯂꯁꯤꯔꯥ ꯍꯥꯏꯕ ꯏꯃꯥ ꯏꯔꯥꯡ ꯐꯔꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯁꯤꯕ ꯏꯃꯥ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯊꯣꯡꯅ ꯃꯔꯣꯝ ꯐꯠꯇꯕꯅꯦ ꯃꯤꯅ ꯃꯔꯣꯝ ꯐꯠꯇꯕꯅꯦ ꯇꯥꯃꯣ ꯏꯊꯟꯗ ꯅꯠꯇꯤꯌꯦ ꯆꯠꯇꯣꯏꯁꯦ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯆꯠꯇꯣꯏꯅꯦ ꯇꯦꯛꯁꯤꯜꯂꯦꯅꯦꯅ ꯌꯥꯝ ꯄꯛꯇꯦꯀꯣ ꯑꯩꯗꯤ ꯍꯦꯛ ꯆꯠꯍꯟꯗꯕꯗ ꯁꯤꯒꯤꯗꯣꯏꯅꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯇꯧꯍꯩꯗꯦꯅꯦꯍꯦ ꯃꯇꯨꯡ ꯆꯥꯝꯃꯔꯛ ꯆꯠꯄ ꯌꯥꯕꯗꯨꯕꯣ ꯃꯁꯤ ꯆꯩ ꯆꯥꯒꯗꯕ ꯋꯥ ꯉꯥꯡꯒꯅꯨꯀꯣꯅ ꯁꯦ ꯇꯥꯃꯣ ꯋꯥ ꯍꯥꯏꯒꯤꯁꯦ ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯒꯅꯦ ꯏꯃꯥꯁꯦ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ ꯑꯩꯗꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯍꯤꯡꯁꯨ ꯍꯜꯂꯛꯑꯣꯏ ꯏꯃꯥꯟꯅꯕꯣꯏꯗ ꯂꯩꯗꯣꯏꯅꯦ ꯅꯪꯁꯨ ꯆꯠꯊꯣꯛꯄ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯅꯪ ꯏꯔꯦꯟꯖꯅ ꯏꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯐꯔꯦꯁꯦ ꯅꯪꯒꯤ ꯅꯄꯣꯠ ꯅꯆꯩꯗꯣ ꯀꯥꯎꯗ꯭ꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ
ꯅꯪꯅ ꯆꯠꯀꯗꯧꯔꯤꯕꯁꯦ ꯋꯥꯈꯜ ꯇꯥꯅ ꯆꯠꯂꯨꯀꯣ ꯅꯃꯥꯟꯅꯕꯗꯨꯒꯤꯅꯦ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨꯀꯣ ꯅꯃꯥꯟꯅꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯗꯣ ꯃꯃꯜ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯏ ꯄꯨꯖꯥꯒꯤ ꯇꯧꯕꯤꯃꯜꯗꯤ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯥꯎꯔꯣꯏ ꯏꯃꯥ ꯑꯗꯨꯅꯤ ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ ꯆꯟ ꯇꯥꯃꯣ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯂꯝ ꯍꯦꯜꯂꯝꯒꯅꯨꯀꯣ ꯍꯣꯏ ꯇꯥꯃꯣ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯣ, ꯆꯠꯂꯣ. ꯆꯠꯂꯦꯀꯣ 이마, 아이 ꯆꯠꯀꯦꯀꯣ. 아이디 ꯆꯠꯅꯤ 하시니. 아이 ꯆꯠꯀꯦꯀꯣ. ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯕꯦꯝꯃ ꯑꯩꯒꯤ ꯃꯐ꯭ꯂꯔꯗꯣ ꯀꯥꯎꯔꯝꯃꯦ ꯑꯝꯇ ꯄꯨꯊꯣꯔꯛꯎꯅꯦꯍꯦ ꯕꯨꯡꯉꯣ ꯅꯪꯕꯨ ꯆꯠꯇꯧꯔꯕꯣ ꯍꯣꯏ ꯄꯥꯕꯨꯡ 이해 ꯑꯩꯗꯤ ꯀꯥꯎꯔꯦꯅꯦ ꯅꯅꯦ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯔꯨꯞ ꯇꯥꯔꯤ ꯅꯪꯕꯨ ꯁꯦꯟꯒ ꯌꯥꯎꯔꯗꯤ ꯏꯄꯥꯗ ꯈꯔ ꯄꯤꯔꯝꯃꯨꯗꯅ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗꯗꯤ ꯑꯆꯣꯏꯕ ꯍꯟꯅꯕ ꯈꯤꯇ ꯉꯥꯏꯔꯦ ꯑꯕꯦꯝꯃ ꯍꯣꯔꯦꯟ ꯄꯥꯕꯨꯡꯒꯤ ꯁꯦꯜꯁꯦ ꯅꯪ ꯈꯔ ꯄꯤꯌꯨꯀꯣ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯄꯤꯍꯧꯔꯒꯦ ꯄꯥꯕꯨꯡ ꯑꯩ ꯃꯇꯝꯁꯦ ꯌꯥꯔꯛꯇ꯭ꯔꯦ ꯊꯣꯛꯑꯒꯦ ꯑꯕꯦꯝꯃ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯉꯔꯥꯡ ꯄꯥꯕꯨꯡꯅ ꯂꯩꯔꯛꯄ ꯌꯣꯡꯆꯥꯛꯇꯣ ꯑꯗꯨꯗꯨꯃ ꯏꯔꯣꯟꯁꯜꯂꯒꯦ ꯑꯗꯨꯒ ꯊꯨꯝꯌꯥꯛꯄꯤ ꯑꯃ ꯇꯥꯎꯁꯜꯂꯒꯦ ꯀꯣ ꯄꯥꯕꯨꯡ ꯑꯥꯏ ꯑꯗꯨꯗꯤ ꯏꯀꯨꯁꯦ ꯊꯕꯛ ꯈꯔ ꯁꯨꯕꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯅꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯉꯥ ꯌꯦꯟꯅꯒ ꯍꯦꯟꯄꯣꯠ ꯅꯠꯇꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡꯗꯒꯤ ꯏꯀꯨꯁꯦ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯈ꯭ꯔꯒꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯆꯠꯄ ꯌꯥꯅꯅꯕꯅꯦꯅ ꯇꯧꯔꯤꯅꯤꯅꯦ ꯁꯤꯗꯕꯨ ꯆꯠꯍꯟꯗ꯭ꯔꯗꯤ ꯑꯩꯕꯨ ꯋꯥꯔꯧꯔꯣꯏꯗ꯭ꯔꯕ 이마, 아이 망고가 수망가세 와이트 토락라기고. ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥ ꯇꯩꯍꯧꯔꯒꯦ ꯅꯪꯅ ꯆꯠꯀꯗꯕꯗꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯒꯥꯔꯤ ꯅꯪꯍꯧꯔꯔꯣꯏ ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ ꯑꯩ ꯆꯠꯄ ꯌꯥꯔꯕꯣ ꯇꯥꯃꯣꯅ ꯌꯥꯔꯕꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯦꯡꯉꯨꯅꯦ ꯉꯍꯥꯟꯅ ꯇꯥꯃꯣꯅ ꯌꯥꯔꯝꯃꯕꯁꯦ ꯉꯁꯤꯐꯥꯎ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯇꯦꯕ ꯂꯣꯏꯁꯜꯂꯨꯔꯣ 이자는 ꯆꯥꯅꯅꯕꯅꯦ 이마 ꯇꯟ ꯂꯩꯔꯨꯈꯤꯒꯦꯀꯣ ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯏꯃꯥ ꯑꯩꯗꯤ ꯃꯌꯥꯝ ꯄꯨꯝꯂꯛꯀ ꯆꯠꯇꯣꯏꯅꯤꯅ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯅꯣꯏꯅ ꯆꯠꯇꯣꯏꯁꯤꯁꯨ ꯉꯜꯂꯤꯗꯣ ꯆꯥꯛ ꯊꯣꯡꯕꯁꯨ ꯅꯪꯗ꯭ꯔꯦ 이마ꯅꯅꯦ ꯅꯪ ꯆꯥꯅꯅꯕ ꯇꯟ ꯈꯔ ꯂꯧꯕꯤꯔꯨꯒꯦꯀꯣ ꯌꯥꯔꯦ ꯏꯃꯥ ꯂꯧꯔꯨꯅꯨꯕ ꯑꯩ ꯀꯩꯝ ꯆꯥꯅꯤꯡꯗ꯭ꯔꯦꯕ ꯑꯩꯅ ꯂꯣꯏꯁꯟꯕꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕ 이마 ꯅꯪ ꯑꯩ ꯅꯥꯛꯇ ꯌꯥꯝ ꯂꯩꯅꯤꯡꯗꯕ ꯃꯥꯜꯂꯦ ꯑꯩꯁꯦ ꯆꯠꯇꯣꯔꯕꯅꯦ ꯍꯥꯏꯕ ꯇꯨ ꯄꯨꯡꯁꯤ ꯌꯦꯡꯉꯣ ꯇꯨ ꯊꯦꯡꯉꯝꯃꯅꯤꯕ ꯏꯃꯥ ꯀꯔꯤꯅꯣ ꯃꯤ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤꯕꯣ ꯀꯨꯏꯔꯦꯌꯦ 이마 ꯊꯨꯅ ꯂꯥꯛꯀꯦ ꯅꯪ ꯂꯣꯏꯁꯜꯂꯝꯃꯨꯀꯣ ꯑꯩꯈꯣꯏ ꯃꯥꯁꯨ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦꯕꯁꯦ ꯑꯁ ꯉꯁꯤꯗꯤ ꯑꯩ ꯏꯆꯥ ꯅꯨꯄꯤꯁꯦ ꯐꯖꯈ꯭ꯔꯦꯗꯀꯣ ꯂꯥꯏꯔꯦꯝꯕꯤꯒꯕꯨ ꯃꯥꯜꯂꯤꯅꯦ ꯁꯦ
ima tal ilakese Ima, yaraniba. Se, imanabi mayam ngairamaniba ada. Ay horen charageba ima. se khachik tang chasen ko hai ba Yaraniba ima. Ay nganna halakadayneba. Ado ima, horen pakingda ngairamuko. Ay na horen halakpadadi pukse yam lamaniba. Aduna tando, horen oy charageba ima. Ado tando, paraga ngairamuko ima. Ima, ay chatle. ꯏꯇꯧꯗꯨꯁꯨ ꯂꯥꯛꯇꯦꯃꯤ ꯌꯨꯝꯗ ꯈꯤꯇꯪ ꯉꯟꯅ ꯍꯟꯒꯦ ꯇꯧꯕꯁꯦ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯊꯣꯛꯈꯤꯅꯣ ꯈꯪꯗꯦꯕ ꯑꯩ ꯊꯕꯛꯁꯨ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤ ꯆꯠꯂꯒꯦ ꯈꯟꯕꯅꯦꯕ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯊꯣꯛꯈꯤꯅꯣ ꯈꯪꯗꯦ ꯄꯦꯜꯂꯕꯅꯦ ꯑꯩꯗꯤ ꯃꯁꯤ ꯅꯨꯄꯥꯁꯦ ꯍꯜꯂꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ imagi thoino nang na imada uli ba sakpam jibu karino imagi thoino nang chakkiba yaro ye nang chakkiba yaro ye nang na imabu ngaira mo ai badai ne ai ngai karino nang na ingono uli ba sakpam jibu karino yaro ye sasakkiba yaro ye imagi thoino जल्दी माँ चल गए लेंगे माँ से कुमुई माँ जल्दी isa lay isa ka susate isa lay ye चल चल इना इधरो नंग चक्कीरो नहीं चल नंग नमून कने नहीं सीरो न मोरे कोई इबा नंग तो मुझे चल ले नो इबा इने चल यार आय मन त्रो इबा नंग बुमु वारो र बुइचा आई करा दे चल को दोइनो आई करा दे चल को दोइनो Tatumba nahan ge shirindo onthok na ngai ge tre ai am fendi ngashi fawa loiba khamba nai de photo video na ai ningdre tatumba adudini yengba ngamdre
ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯗ꯭ꯔꯥꯏꯚꯔꯁꯤꯡꯁꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯐꯕꯅꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏ ꯄꯨꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯀꯥꯎꯕꯒꯨꯝ ꯇꯧꯏ ꯌꯨ ꯊꯛꯑꯒꯕꯨ ꯒꯥꯔꯤ ꯊꯧꯏ ꯍꯥꯏꯔꯤꯅꯤ ꯈꯔ ꯑꯃꯅꯗꯤ ꯒꯥꯔꯤꯗꯒꯤ ꯆꯣꯡꯊꯧꯋꯦꯕꯨ ꯍꯥꯏꯔꯤꯅꯤ ꯀꯥꯟꯗꯦꯗ ꯆꯥꯇꯣꯝꯕ ꯗ꯭ꯔꯥꯏꯚꯔꯗꯣ ꯐꯨꯔ ꯈꯪꯒꯗꯕꯅꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯩꯅꯣ ꯃꯥꯅꯗꯤ ꯊꯛꯍꯧꯔꯤꯗꯨꯕꯣ ꯀꯥꯟꯅꯗꯦꯁꯦ ꯄꯦꯛꯇꯣ ꯐꯨꯟ ꯍꯩꯖꯜꯂꯨ ꯃꯇꯝꯁꯤꯁꯨ ꯐꯅꯥꯝ ꯊꯦꯡꯖꯜꯂꯛꯑꯦ ꯑꯩꯕꯨ ꯀꯔꯝꯅ ꯇꯨꯝꯒꯗꯧꯔꯤꯕꯅꯣ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯐꯥꯎꯕꯗꯤ ICUꯗꯒꯤ ꯄꯨꯊꯣꯛꯍꯧꯗ꯭ꯔꯤ ꯍꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯋꯥꯈꯜ ꯑꯃꯨꯛꯇꯪꯗꯤ ꯇꯥꯍꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ ꯏꯃꯧ ꯅꯨꯄꯤꯗꯨꯁꯨ ꯃꯊꯟꯇ ꯃꯇꯧ ꯀꯔꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯒꯅꯤ ꯗꯣꯁꯥ ꯐꯠꯇꯕꯁꯤꯗ ꯌꯨꯝ ꯍꯤꯡꯈꯣꯜꯁꯤꯁꯨ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯀꯔꯝ ꯇꯧꯒꯗꯧꯔꯤꯕꯅꯣ ꯇꯩꯃ ꯇꯥꯃꯣꯗꯨꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯍꯧꯔꯕꯣ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯉꯥꯡꯅꯩꯁꯤ ꯅꯅꯥꯎꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ICUꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯧꯔꯤꯕꯅꯣ ꯇꯩꯃ ꯇꯥꯃꯣꯅ ꯉꯁꯤ ꯒꯥꯔꯤ ꯊꯧꯕ ꯍꯩꯔꯝꯂꯕꯗꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ ꯇꯩꯃ ꯇꯥꯃꯣꯅ ꯉꯁꯤ ꯒꯥꯔꯤ ꯊꯧꯕ ꯍꯩꯔꯝꯂꯕꯗꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯝꯃꯣꯏꯗꯕꯅꯤ ꯃꯥꯅꯦ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯇꯥꯃꯣꯅ ꯊꯣꯛꯍꯟꯕꯅꯦ ꯇꯥꯃꯣ ꯅꯪ ꯀꯩꯗꯧꯉꯩ ꯋꯥꯈꯜ ꯇꯥꯔꯛꯀꯗꯣꯏꯅꯣ ꯇꯥꯃꯣꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯗꯤ ꯄꯥꯎꯈꯨꯝ ꯄꯤꯔꯣ ꯂꯥꯛꯑꯣ ꯈꯨꯗꯣꯡꯊꯤꯕꯕꯨ ꯊꯣꯛꯅꯤꯡꯕ ꯀꯅꯥ ꯂꯩꯕꯒꯦ ꯏꯄꯨꯔꯣꯏꯕꯅ ꯋꯥꯈꯜ ꯇꯥꯗꯅ ꯁꯛꯇꯝ ꯐꯥꯎꯕ ꯎꯕ ꯐꯪꯗꯅ ꯂꯩꯔꯤꯕꯁꯦ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯎꯕꯤꯕꯒꯦ ꯗ꯭ꯔꯥꯏꯚꯔꯁꯨ ꯃꯤꯑꯣꯏꯕꯅꯦ ꯃꯈꯣꯏꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯌꯦ ꯃꯈꯣꯏꯁꯨ ꯃꯃꯥ ꯃꯄꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯜꯂꯤꯕꯅꯦ ꯃꯈꯣꯏꯕꯨꯁꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯌꯣ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯍꯪꯕ ꯂꯥꯛꯄꯤꯗꯦ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯗꯤ ꯑꯋꯥꯕ ꯅꯠꯇ꯭ꯔꯕꯔꯣ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯁꯦ ꯅꯈꯣꯏꯅ ꯑꯃꯨꯛꯇ ꯎꯕꯤꯌꯣ